मियोइबगी इतिहासता थोखिबा फेमाइन खुंताक लांसी सिंगी मरक्ता ख्वाइदगी डेंजर ओइबा अमसुंग ख्वाइदगी हेन्ना यामना सीखिबा थौदोक खरगी मतंगदा मतमदुदा मीसिंग अदुना कयादा वाना पुंसी लेलमगनी अमसुंग कयादा वाना थवाई थानरमगनी मखोइबु निक्सिंगबो ओइना अहानबा बेंगल फेमाइन 1943 मियोइबगी इतिहासता sathiba Femine sing manungda amani Indian sing ngasi su thodok asibu ningsing laga yamna penade masigi khuntak lansi asida 4 million mioi siki pakhang macha angang nupi ahallaman kaya kaya masi world war kanna chathringai matam gi wani India da British na rule tawri Bengal gi mi sing ayamba law hingol amadi phau gi mateng na hingbagi pambai oinai matam asida chahi ama phau da tin takibana chahi aduda phau phangkhide amasung cyclone su lakhi matam duda British authority gi maru oiba nupani Leopold Emery Secretary for State amasung Field Marshal Sir Archibald Webel makhoi alina Bengal gi awaba karamna kangani khannaringai Winston Churchill na thingjinki maramdi matamduda India British ki khutta gi nanthokpa matamni masibu khallaga mateng tawninglamde Indian singbu nungsiramde matam sida entire India da chana thakna watlammi maruoina Bengal na Burma da gi cheng purakna ba laknaki adubu masisu ehenkide maramdi matamduda Burma Japan na khudum changsilakhi Bengal da Japanese na capture torakani khanbadagi Bengal amadi Burma border da leiba chengi godown sing amasung hi sing thugaidokhi British na matamasida Australia da gi wheat purakhi adubu Bengal da chana ba leitre khangna British gopna madubu Bengal da pusin bagi mahutta British Army ki oina pukhi matamduda British Army singi chana buwatsu watlamde masigi maramna Bengal da mioi lak mari hena siki punumak sigi daitta nature khakta natte British government ni maruwena Sir Winston Churchill Anishuba Irish Famine 1845 Irish mioi sing angamba alu season nei makoi gi maruweba production amadi chinjak alu ni 1845 ta alu production the problem lakhi tin makhalama alu da tongsinduna alu sing pumhanki maruiba pothok amadi chinjak na pumkhrabada kari upai no paliba government gi mateng yenglakpa tabani adubu laibak thibadi Ireland British ki khudum dani amasung Ireland gi mioi sing angamba Catholic Christian ni public ka paliba government ga relation faramde maramdi Irish kanglupna independent pamduna movement kya chathakre matam duda Ireland gi angam ballam law hingol British ki under dani makoina thabak ti sui pothok na yamna fangjade Ireland gi labor class ki mioi singna alu ga isinga charaga hingbana angam boirammi amaromda alu da laina paksilaktuna sinaraklaba tanjada makoi gi British government na Ireland gi atop pachana thaknaba England de export tothoki masina Ireland gi chinjak khangwat bathanki amarom da chana thaknaba atop lebak tagi pusilaktuna Ireland gi mi singbu mate tawbagi we ningthi jana sinbi dabana maram oiraga Ireland gi mi sing chaba phanglamde aduna America amadi atop lebak singda chenakhi amasung mioi million amaga makhai muksi ki ahum suba Vietnamese famine 1945 matamasi yamna sathiba matamni Vietnam gi mi singi oina khuntak lansi asida mioi lakh tara dagi kun phawbu sikhi bagi wani famine asigi maram kaya maromni it means maram kaya marom na punsi laga Vietnamese singbo awaba pi ki haibatai matamasi second world war ki matamni 2018 da chathaki stadium gi matunginna famine asigi ahanba maram typhoon ama laksin khiba amasung law hingol hinjang napi manghan takhan khiba masigi ju mathakta matamduda Japan gi army sing Vietnam da changsi lakhi amasung French amadi Japan gi marakta tension oina duna laiki French amadi America airline ni amarom da America gi bombing na maram oiraga Vietnam gi transport system si yakhide masina koila Vietnam da pusin bayaramde French amadi Japanese army singna phau amadi chujak mayam makhoi gi power supply gi damak mai thadoki loinana matamduda nong yamna kanna chuba maramna flat su oirakhi phau cheng mahi yankhide masi punumak asibu yenglaga public ki awaba yengadaba government duna French kanglup oibanina makhoi chu war gi pressure da administrative mawong chana tawkhide public ki awaba yengkhide maram sing asina mioi lakha lakha siki Marisuba North Korean famine
North Korean famine ase matam yamna sangdriba wani 1994 daki 1988 ki manungdani North Korea Russia ki under de leirammi adudagi Russia na thadok lamki adugi matungda laibak asigi senthum management mong chaki de Russia ki help support wat ki bana phodok chingthok su wat ki masigi su mathakta nong yam kanna chu ki amasung flat su oi ki amarom da Russia na haplam baning tho Kim Jong Tu dictator ni matam da makoina North Korea ki manung do oiriba awaba ki saktam do solve tawnaba mapan laibak sing dagi mateng loki de mahak na public ki awaba sukyeng yang lamde military sena duna laiki amor of the public singa su mapan gi lamdam gi mi singa pau phaudok phaujin ohen khide makoina public ta hairammi North Korea dagi mapan gi lamdam singna hena awaba mayok nari makoi gi awaba mayam khangdrabada mapangi misingnasu udrabada mateng lakidre masagi laibakta chana thaknaba laisilaktraba natural disaster na pothok su manghan bikraba loinana laibaki ningthona mayamgi khandabu oiba maramna mioi lakha lakha sibataki manga suba Russia gi famine 1921 20th century hauraklamdai ado Russia gi oina yamna awaba matamam oiki World War I gi matamda Russia gi mi masing naidana siki adugi su mathakta 1917 adwaida civil war amadi revolution kya su oiki masigi war sing asigi matamsida Bolshevik army singna lau singuba labor class ki mioi singdagi makoi gi pothok chana thaknaba angamba lausin biki makoi da khajikta pirammi masigi maramna farmer singna thabak suba lepki makoi na suraga chaba phangde khanbadagi madudagi leiramba chengchak chathokre thabagi thamba maru marangsu chathokhirammi maram mayam asigi result oina 1921 da Russia da 5 million mi siki video